ngasi numida waram phongkiba tongan manipuri sipungsing amasung thokiba thawdo wathokisingdagi maruoibi I pausing miyamna thamjagi ahanmada panam pausidagi lokusaraga thokliba erang asi Meetei kuki gi la natte Narco terroristsingna thowanmani CM and Biren Manipur thokliba erang asi Meetei amasung kuki furup anigi marakta thopa la natte illegal immigrant amadi drug yolibisingna erang asi thowanmani haina Minister Nongthomam Biren phongdokre Andro Kendra gi manungda lupa crore taraga mari sangna packet kadaba tongan ba project singi ngasi urek uyum tambagi thoramda mataki wafam si Minister na phongdokladuna makna hai Manipur na India ra tinkiba sahi nipu yangkai suraba phawba Myanmar amasum India ni gi Manipur gi saruk mapung fana ngamkai sambal khaba ngamda ba sinasu thoklibi erang si asauba maramamani packet kadariba project singa sita lupa crore 8.5 na andro football ground semgat begini lupa crore ahumna ima market semgatna baduga lemhauwa senphamna tumukhong kaithilman bi amasum moirang puril gilambi sem begini se minister Biren makha taraduna NIA phawba Myanmar amadi Bangladesh tagi lakpa immigrants singna Manipur sangsilaklaga India gi lainga ke me phusataba lani haina phongdokhrabani Manipur me ahum digi thoklibi erang misa miyam kham thengna wanariba sina lamdam asigi setmilona skolagli sisu yenglaga sakwa thorangi thabak su tawdaba yadi khanduna lainga asina ngasi andro kendra da packet kadaba sakwa thorang singi ore yum tambane hake se minister makha taraduna Kasturaba Gandhi Balika Vidyalaya secondary gi thakta upgrade tawnabu honragani Thambal school gi laikhidraba mahirui singi campaign athubuda pinabu honragani haibaga loinana lainga na pekhalagriba sakwa thorangi thabak singda lamdam sigi miyamna mapung phana sagat pinab minister na appeal tawki ngasi gi ore uyum tambagi thoramaduru saruk yakhiba yes minister Govidas Konthaujamna ngasi tilliba miyamasina leiriba lainga sida thajaba thambiri haiba mek singna takle haibaga loinana lainga na maram sadana uwa yengsatpa thingnaba popi bambi thaba thingnaba lainga na thabak lokhatpadagi ngasi gi Manipur thoklib erang si horakpani haujung Manipur gi erang si da haukiba matam khara si da nomai kapagi thokdok sing laikhidabaga loinana erang si khara nem tharakle adubu miyam gi thamoidadi kari amuk tawrakani haibagi mi paibri adumuk leinari adubu lan haurakliba kangbu osina makoina la le haiba khanglaba matam madura lan asi loigini aduga lainga sina su atuba matamna warishin purna bohonari miyamna su lainga na lakhulagriba thaba asida mating pangbiyoiki ngasigi thoramaduru saruk yakhiba andro kendra gi MLA Syam Kumarna andro miyam gi oina AC certificate pithoktuna leiriba si athubu matamna pithokpiu haina maangna CM gi puning singsinki amaromdana mahairoi ani thibagi khongjang sangsinana ba sem sare JAC CBI na mahairoi Fizam Hamazit amadi luwang bilin thuingambi hijam mihat sina bamiyoi khra fagalabasu ngasi phawba miyat asigi mayek sengba likul khangandaba amadi imung manungda asibak sangsinaba ngamdaba sina miyamna apien boide maramesina tha sigi ahumdagi sangsilakhiba kuthang sara henbagi khongjang leptuna mahairoi ani haksang thibagi khongjang sangsinana ba sem sare masida lamdam asigi CSO singamadi miyamna sokat piu haina mahairoi ani gi mihat asigi mayok sem kiba Joint Action Committee Against the Brutal Killing of two students Fizam Hamanjit and Luwang Bilin Thuingambi Hizam Baikoki militants na phongdorakli ngasi Manipur Press kapta pangthokiba pawmisinga unaba amada JACSC gi ko convener ngasepam bemolan hai CBI na sienaba miyoi phaduna thijinba hokrabasu ngasi phawba mahairoi ani gi thawai yaudrba haksang phangmangamdaba amadi mahairoi ani asibu karamna hatkhi haiba phawba miyamna khangandaba sina CBI gi thawong asi miyamna peningai hoidi lenga na hiram asigi matana karigumba mata phongdoktana leiba si leibak thibani mi CSC gi langla langjan puthokna ba haiduna tha sigi ahumdagi kuthang sara henbagi khongjang sangsinduna lakhiba dunga sidigi leplagani mairoi ani gi haksang thibagi khongjang sangsindana ba tongan ba lupsingna wafam sing phongdok narakpasu laikre maramasina lenga na mairoi ani gi haksang sinaba ngamdrabadi lamdam sigi CO sing amadi miyamga punnuna thawai yaudrba haksang thinaba sem saragane amadi akanba khongjang sing sangsilakanaiki pawmisinga unaba dur saruk yakhiba JAC ki convener L Kantanhai mairoi ani gi misiga mari lainana Manipur gi Chief Minister da mamangna wari sakhibasu laikre madura positive oiba wafam kya phongdorakhibani adubo peningai oiba thaba mata taraktabadagi tha sigi kunga mathoi da amuhana Chief Minister ga unakhi maduda miyamna peningai oidaba wafam Chief Minister na phongdokhiba lebak thibani mairoi ani gi haksang asi lainga na taraina lobigano lainga na thoksadragadi democratic oiba khongjang sangsilamadagi akanba khongjang oina sangsilaganaiki
ngasi paumi unaba adu youth progressive club takgel kolom laikai ki maira paibi youth forum tera tongbram amadi tera tongbram laikai ki maira paibi singasu saruk ya khiari auto papa omana manipur gi irang fokaksau khulda halaklabasu tammangamdaba phibamda dumak lairi Meetei gi yum sing napi sing bina kopsin duna ihang hang na pareng sana leptuna lei yum khradana India gi masu hungi phiral wato na thetuna yungli aikhoi su leipak ningba kangbuni yamna haising na haibaga loinana khul ngak na ba leiriba security force na misam na nongmai sindon onchilaka no haibagi marik sumba pauzala masapiri hairiba mafam asi imphal dagi kilometer yankai satlaga leiba kuki jau phurupna namna tabu susampur district ki yumlona na leiba Bishnupur district ki fagauk sau mamang lekaini ngasi phaba poroisin purakpa ngamdana leiriba me ahungi kangluk irangi yamna maru eba mafam amani ningthana yakshilakpaga Sampal mayon miyamna magi nomgi sintha pangthoknariba mataw asiga haidurabadi Bharat ki awang langpok sidai gi laitapam khangdana leiriba Manipur gi mahauksagi phibamda amuk hanjitnabagum khanani adobo relief camp da lanjenaruga halaklaba fagauksa mamang lekai gi khunjasingnadi tongwan wari amali rakhi mi leijarabasu khulasi khuntak lansibagumna isiksi khanghaudaba mikup amade hekta pamdaba thodok thulakpa yai Khunjasingi maithongda akiba mipaiba masum nena tadabagi mami samatai khungi lambida khusukulai matik sana paiba sipaising barricade leibui mathang atopa paomadana sakhangdaba singna phaduna pukiba non local sinmi mari Imphal East District Police na tekta kaidana kanmangam khre sakhangdaba khulai paiba miyoi khrana ngra numidungba matung pung marirom tarakpa duwadi Imphal East District ki lamlai police station na konba phaknungda leiba Pipe warehouse tagi sinmi mari nomai sindona phaduna pukiba tungra numidang pung taraga makhairom tarakpa duwaida Imphal East District Police na tekta kaidana kanmangam khre Police na rescue tawkhraba sinmi mari edudi Sapra District Bihar dagi Umesh Rai se kuntra gatre apokpa lekhidraba Bharat Rai amadi District asimakta dagi Isho Rai se kuntra apokpa Rampai Rai Zonpur UP dagi Pramod Kumar Prajapati se kuntra gamari apokpa Praban Kumar Prajapati amadi Azamgar UP dagi Rajiwar se nifugunito apokpa Chandra Kumar kawi hari Police tagi phangwa paw gi matung ina sinmi mari phakre habi gi paw phangbaga DIG Range 1 and Herozit amadi SP Imphal East District Dr. S. Ibomsan lusingba Imphal East District Police Command Lamlai Police Station ki combined team na Baruni singamadi atai akoiba mafamda koisinduna paksana thi humbagi thabak sathabada numidang pung taraga makhairam tarakpa duwaida sanjan mamda leiba commando outpost manakta thadok lambani haina police tagi phangwa pawsna makhatari atopa pawmana Bishnupur District Commando ma de fogauk sau ikai police station gi apun matim amana drug kona na miwe ma fare Bishnupur District Commando ma de fogauk sau ikai police station gi apun matim amana tira khongsang gi mafam amada asat awok sing sek tawada SP capsule ni singna ba polam sing fagat pangam khre pharaba polam sing aru sports car registration number MN01AK5536 ta kokta tira khongsang bi wa number 1 dagi Sanaludin ko ba miwe mana puduna lakibana hadi yamlaba polam sing adu mahangna amuba polythene khaw amada haptuna puduna lakibana hadi thawdo siga mari leinana Moirang police station case ama lokhatuna makhata ba logeba thabak lokhana ba thijin ba hokren su paushna makhatari Amaramdana Salin Digital gi mana Manipur Ima gi athoiba mapari 2023 Manipur Ima gi athoiba momomloi 2023 lanthok lagani Salin Digital na sahi gi oina thoidok hendok ka tungan ba lamna thabak tawriba singda piba Salin Digital mana Manipur Ima gi athoiba mapari 2023 Manipur Ima gi athoibi mamomloi 2023 Art and Culture gi lamda thabak tawriba thawal ningomamdagi Ningomam Tomba Bishnupur Ward number 10 dagi Maisnam thoiba singara Manipur Ima gi athoiba mapari 2023 amadi yamna naha oidibi Singarel Tezpur mamang lekai dagi Khoisnam Daina Sanuda sayesi gi oina Manipur Ima gi athoibi mamomloi 2023 gi mana piragane hairi hairiba mana si laikhidrabi thiam ongbi Amravati gi mingda mapuroiba thiam Somen Kumar na kasabani hairiba mana si November thagi ahanba sayolda Salin Digital gi office ta pangtok kadaba thawram amada lanthokani haina Salin Digital gi field publicity officer na thokpa sirol amana hairi marak thatna Kangla Pau dagi mapan gi pau nomai lalon gi thabak tawba miyehum yamlaba nomai gi kona na fare Gurdaspur district nomai lalon gi thabak tawba miyehum yamlaba nomai gi kona na fare haina Punjab police na phungdokre
Senior police official amana phongdokpagi matung ina miyoi ahum adu nahan Gurdaspur district ki Batala dagi phabani makhoi digi pistol taraga mathoi nomoi maru taraga manga masum sel oina lupa lak ani phangki haina magna phongdokli pharaba miyoi ahumak Batala dagi haina phongdokladuna magna haiki makhoi Madhya Pradesh dagi nomoi sing lona puraklaba matung Punjab ta yonbagi thabak tawbani wahang pohang tawbada makhoi na Madhya Pradesh dagi nomoi lainabagi damak US ta base tawba Kirandip Singh Radua amasum Zamarjit Singha kauba miyoi ani dagi hawalagi kuthang sel phangi haiba khangle haina magna phongdokli official aduna haki pharaba miyoi sing adugi mathakta Arms Act Indian Penal Code amadi Money Laundering Act ki mari lainaba section singi makhada case malakhole haidi amaromdana American singda natragan American slanmi singda target taroglabadi US na kuthana pa sem sari Iran ki proxy militants group sing yaukshilak Israel amasum Hamas ki lalasi pakthok South haina United States singnai lalasina maram oirag American singda natragan American slanmi singda target taroglabadi US na kuthana ba sem sari haina US ki State Department ki Secretary Anthony Blinken amasum Defense Secretary Lloyd Austin na phongdokre khutthokna ba haibasi aikoi gi apamba nati aikoi na thiri basi madunati Lal pakthok sauthorapa si aikhoina pamde aikhoigi personal natragan aikhoigi hostage ta attack torakpa haibasi upa pamde adubu madumna toramlabadi aikhoina khut thana ba sem sari haina brinkan haiki maki wafam siga manaba mongna defense secretary Austin su Middle East US ki misam amasum lan mission attack tawbagi sang yamna hengalakpagi matawa muri masida US na masangak thoksanabagi haklay amasu matik sabe action lokhatpada ningjing mangjing na ba tawre haina su phongdokhi adi hauji koina di myam pau su matang sa lusinjarage amasu myam puna no baptet ngamina sa haina su channel sigi mekedi myang infam na su makata na su thamjari